कांगपोपेगी लंका नागा खुल्ला कुकी मिलिटेंट सिंग नागा विलेज गार्ड का पुंग मरी रोम नोंमै कापना खरे कांगपोपे डिस्ट्रिक्ट के सपरमैना पुलिस स्टेशन की मनुंग चना लेबा नागा सिंग खुंदाबा लंका खुल्ला कुकी खुलाई पाइबा सिंग ngarang ayu khangogdana landarakpadagi naga village guard singnasu handana nakal ani gi marakta pung mari hena nongmai kapna khre kapna baduda kuki khulai paiba singni gi marakta miyoi ama lekhidre haidi kuki militant sing aduna lanka naga khulda bom amadi nongmai senaduna landarakhebani thogdo sigi matangda lanka khulgi khunja singdagi phangba pawgi matung ina lanka naga khulga nangna kuki singna nongna khundarakhiba belingjang kuki khulda leiriba KNFP gi home secretary jangboy gipkene lusingba KNFP amadi makhogi proxy nan su group KNFN gi lanmi samoromna lansan kuki village romda laklaga attack adu chatharakhibani apa makalgi khulai paiba kuki militant singna landarakpadagi naga village guard singna su handuna kapki nakal ani gi marakta pungmari rom hena nongmai kapna khiba adu da lanka kulgi loksang khara kuki khulai paiba singa juna mai tharam bagi mathakta iroi amaga hui amaga halomki loinena kuki khulai paiba singa duna leramba pham adu naga village guard singna changsaluba matamda lemai di ta duna leramba thenaki hairi atoba pawli kun amagi matung ina nongmai kapna ba adu da kuki khulai paiba ama lekhidre hairi nakal amromda su da leriba kuki militant singna lanka kulda attack toruktuna miyam da ki akhang pibagi thawong adubu lanka village authority na kan mong da condemn torokli lanka village authority thadrok sel amaromda ngarang ayuk pung ni parom tabada lengak na agreement khuyek binariba KNMP gi group ki kuki militant sing aduna lanka naga village talandara khre naga khul astelanda khiba adugi daita pumba KNMP na pugadabani IT road puring da leriba naga khul sing da lakliba numi khrani ashta su kuki militant sing asina darapagi utokpa lei hairi kuki militant sing asina lanka naga village ta apa makhalgi nomai sing amadi explosive device sing sinadana khunja sing asida ki akhang pirakhibani maram asina lenga na KNFP gi kadar sing gi mathakta investigation tathabolena lasan songpi bung bailangjang haimol lalong leiriba KNFP gi miosing asi thiruktuna makoi gi mathakta logi oiba action logodabani haina su phongtorakli kangpok pite petrol liter lupa 350 LPG cylinder amada lupa 5,000 yaure agana phajang gi ba kuki tara mari tek da kaida thadoklaba matung da kuki singna phajang gi ba naga taru asi baksang oina purakpada hena asawba bolaba naga miyamna imphal dimapur lambi da kuki gi mathakta changsalakli kono block ki jethengna kangpok pite petrol liter lupa 350 amadi LPG athanba cylinder amada lupa 5,000 yorkpadagi district asigi miyam kam thengna awaba jetheng mayonare Nagaland romdagi changlakpa thau gas amadi tangai padaba polamsing pusilakpa truck sing nagana senapati thatuna kangpokpi phawan dabaga loina imphal romda changkhiba oina kangla tombi manakta nagasina tangai khada polamsing puraga changlakpa truck sing thatuna kangpokpi yohon khidre naga amasung kuki anigi marakta tholakliba conflict asi chawthoroktuna ngachidi nagasina national highway number 2 imphal dimapur lambida kangpokpi border nak yet animakta nomugi tangai phada polamsing puba truck amata kangpokpida changandana thamkre imphal dagi kangpokpida poche pusilakpa truck khudima kangpokpi manakta masing yamlaba naga nupi nupasing mukutta utu watu paidana arakpa gari khudima kangpokpi changandana bagi akan khongjang changsali khongjang changsanba singna kangpokpi stop haina laudana truck sing adu thatlaga kangpokpida chadan khidre chap manaba maong achimak Nagaland lomdagi tangai phadaba polamsing pusilakpa truck khudimakta senapatida naga nupi nupa tholoktuna tatuna kangpokpida changan khidre me 13 da kangpokpi district ki Lailon Bafek kul manaktagi naga misam 19 phasang khraka numit bari ni matungda makoi bu thadokadabani haina demand togduna nagagi apex body amo oiniba United Naga Council UNC na inter district economy blockade ki khongjang jangsanba hokibadagi me 13 tagi hoduna Dimapur romdagi changlaka poche puba trucksing lambi da 15 leiraklibani adubu tha asigi 15 da naga sin phajandana thamlakiba kuki 13 miyabagi minungsi yengdana tek takaidana thadolaba matungda mathangi numita kuki militansing achuna phajangkiba naga misam taruki asi baksang oina puthorokpadagi naga miyam da hena kochaunaranduna committee ani gi marakta hena tension asil hekalakibani CRPF ki Cobra Commando ki person khara sungase Manipur thunglare tha sigi tareta samdagi chani ga tara sub battalion CRPF ki Cobra Commando company ahung gi person sing Imphal thunglakhraba matung ase je West Bengal dagi CRPF Cobra Commando person sing Imphal thunglaba hokre hairiba person sing adu West Bengal dagi Assam da thunglaba matung Imphal da lakibani hairi adum oinama hojik phawgi oinadi ngasi Imphal thunglakiba person masing kayano haiba khangba ngamdri Jorhat Air Base the aircraft kaikre Indian Air Force ki transport aircrafts ama Assam ki Jorhat Air Force station da kaikre plane adu landing tonanaba thorang toringai da khangudana kai gampham adu tasalakibani thodok thopom da emergency ama di medical cruising chakhan dana pham adu da kudong thiba thondana ba thorang lokot ki hojik phawgi oina Indian Air Force ki Antonov AN-32 aircraft adu matokram na kai ki bana haiba sabchaba khangba ngamdri Air Force na investigation chathaba hokibo loina sabchaba
maram puthoknagidamakta court of inquiry tawragani hairi Soviet Union leidingai matamda Indian Air Force na leikiba aircrafts adu maru oiba operation kyada sinada lakhi plane da lanmi yankai amadi tan 8.5 luma polam puraga paibangami hokiba March 5 Indian Air Force Su-30 MKI fighter aircraft ama Jorhat Air Force Station da kaiba thokdok laikrabani